Ngasi sei lising anigi Manipuri puarida Sengmai dage na lanthok pa yadaba palin chat pa yadaba singi sinau maitei ga khadare hariba kuki de imphal de lak pa yadaba ibasi puari de ihanan ba thoguri sin thamjani ngisi hariba thogdosi bagi sarkar na state government na Manipuri kasin koya yona afaba maungi administration chathaba ngamdragadi irang si laksan ba wai wadra lai amukai na thamjani ngisi oi tongan bu wakhaloni adubo CSO maga wakal manade ima maina paibi maga maina paibi wanan manade aikoi miud oina leiba aikoi gisu aikoi mayam gi marak su wakal manade manadri bo wakal se amtang di punna manaba yaba maram amri thidokom thuisi Prithvi gi ani subalanjau da atom bomb bok taro matungda shanti gi wari sarga loisan gi ado aikoi gi sidi shanti gi wari panba yadaba kangbu su leibra sining thamjaning si ani shanti gi wari sadana loisan ba yabra sinebago aina nijing jabada matam gi irang haurakpadagi irang si haurakpadagi kalup anigi irang si haurakpadagi nakal ani mangna yamna moderate oiba kuki singna yamna moderate oiba maitei singna afaba kuki singna afaba maitei singna nakal anigi kanagri se mi lising nifu taret helebo ani mi lising nifu taret hena kuki singna maitei kalakpa maitei singna kalakpa kanagi ba masing se go ngasi count tobunga tohodreba sumnagi hana sunaba sidang khalaganda hana bagi wari islam mang thana salaga ikoje shanti gi wari saba yada dumaina leidi but aina thamjani ngedi kanagri se mi lising nifu taret helisinebo ai samangna thengna jabada henglep ki sangaba labi doda ai department gi thabak suba sinmi hai tare mi samaga kunni thoini irang se thokre pandana leigre aina sing se toina salam manina chingi khulak pa singduna phone towi maitei singduna kan biu goina khulak pa singduna singi khulak pa henglep ta tariba khulak pa singduna mi phatabala ani noi happy rani na aing duda koi maitei sinmi singdo kuki gi chip singduna village chip singduna singla bida lon na pubira kanda asam rifle gi ke mamra thambira meb ala maitei Samaga kunitoi kanbiri bam kuki gi ning thau singdo koi phatia haigadra sining thamisi wa bangta haibiune modu phatia haigadra ba swai dodra asam rifle gi kem dra supna gi mi kun khak lerame kun khak gi strength ni numit ni da cha na ba leita badagi aingon da mu phone lae sar re koi cha na ba su leitre kamai hingdoi no na aina lenjamang hoki paina koi hengbep lom de kare be MLA se na phone tawi lenjawang hositi GP paisa ka pasu yate aina paisa thar pasu yaroi adamai te ma sa sam ga kunito asam na bodal lei bodo sa na balaitre na onta mateng pangbi ai ko na paisa hanjan ge na mana tamo ya ai sinja ge na mana numi tara ne paisa ko do thakpi ba adugi lenjamang hoki oi ba kuki do ai di phati hai banga muisini swai dodra nakal lani gi moina sukalak pai koina sukalak kalak kiba mayam gi wari se koina lina ba toga kogi ngasi su nongmai gi culture ina urakanda hoi ngasai wajana budi haivira mi masi kalgi barat sin mani nai di barat na sin bagi mo sik tokto kanda aigi lamdi aigi lekai di aigi lewakti aina ngaksaga dobani aina masi solution ama bibam thopuni ai punna khanmina ba taraga di nakal ani gi umkhanari se wari sanaraga ekoi lotion banata ba to pai leite haina agi wakandri ujai aduna aina lotion jabada thamjaningi se isam samna sarkarna matam jana kogi khul sarkarna matam jana mayam sing ngak pangam ngam gi dabagi kogi singi jaga singa
ꯈꯨꯟꯁꯤꯡꯗ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯈꯤ ꯃꯁꯤ ꯁꯔꯀꯥꯔꯅ ꯃꯦꯟꯈꯠꯄ ꯉꯝꯍꯧꯗꯕ ꯃꯌꯥꯝ ꯑꯃ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯃꯌꯥꯝꯅ ꯃꯦꯟꯈꯠꯈꯤꯕꯗꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯍꯥꯟꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯃꯅꯤꯄꯨꯔꯗꯨ ꯑꯩꯈꯣꯏ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯔ ꯊꯝꯖꯔꯀꯥꯟꯗ ꯑꯩ ꯇꯦꯟꯖꯔꯤ